ngasi numidang wairang phongkiba tongan tonganba Manipuri sifongsingdagi maruoiba ipausing khongatcharaga Manipur top channel gi maikaidigi mayamda share tawjagi ahanba oina mayam leibak sigoiba COVID-19 update mayamda pizage haukiba pung kunga marida miyoi la ahumga lising marfuga taruk positive oire miyoi lising ahumga samriga maudraga nipa laikidre leibak asida COVID-19 gi case nongmonomi gi hengalakpa leptri haukiba pung kunga marida miyoi la ahumga lising marfuga taruk positive oibaga loinana lising ahumga samriga maudraga nipana laikidre hauju phawbada haukiba pung kunga marida miyoi la ahumga lising marfuga taruk positive oibadigi positive oiba case crore amaga lak marfuga tareka lising humfuga nithoiga samapanga humdraga taruk yaure amasum laikidabana lak aniga lising nipanga sahumga kunthra yaure nabdagi pharakpana crore amaga lak yankhai taruka lising marfuga mariga samriga taraga nipan yaure hauju phawbada active case ta leiduna layeng libana lak kunthraga mathoiga lising humdra yaure haina agency dagi phangba paw amana haidi amasum hauju phawbada Maharashtra yauna tongan tongan ba state tarada COVID-19 nabigi rate asi aduki matik wangkhalakpana leba asi goina positive case asi asuki matik wangkhalakpani haidi amasum Maharashtra Punjab Madhya Pradesh Rajasthan Gujarat Delhi Kerala na singba yauna state tarada COVID-19 nabigi case asi sada humdraga mga yaure haidi Amaramda Maharashtra da sahi nipuga mangagi mathakta laibasing COVID vaccine dose 2.32 lakhs kapthokre Amaramdana Madras Sarkarna COVID-19 warriors singi oiba scheme ama haudokre masina warriors singda asauba mating pangnaba khongthangni haina supalli atopa maru oiba paw mana masakhangdaba khulai paibisina Kuki Lalhoulup KRA gi Luchingba yauna Bodyguard kaptuna Hatlamle ngarang numidang pung taraga makhairom tabada Kangpokpi district ki Saibul subdivision gi manung sanba Lungtin village ta leiba army chief Zangit baiti gi yumda ma ki bodyguard ka loinana leiringai da masakhangdaba khulai paiba miyoi khara laklaga nungmaina kaptuna hatlamlaba Kuki Revolutionary Army KRA gi chief adugi maming Zangit baite allies zeli sainipu apokpa tongpau baite Lungtin village tagini Bodyguard adugi mamingna Lanminland Hangsing Saikun Tingpibung village takini haidi thawdo thupam la Kangpokpi police ki ahenba forcing thomjinduna thibuhumgi thabak chathari apha apun gi pawdi press ta phangde amasum asi waksang anima postmortem gi dama police na RIMS mokla thamkhre thawdok tu ga mari lainana police na case ma lakhotuna makha taba investigation chathakre haina su pawman makha ta na phungdorakli Amasu makha satharakpoina topa paw amanamo RIMS ta oxygen ward padagi routine operation tawraroi MS Regional Institute of Medical Science RIMS ki medical superintendent nga si thokiba serol da hospital asida COVID-19 lainana naba miyoi singno monomagi masing hingalakle masina maram oiduna RIMS ki tongan department gi routine 9 sa tharakpa operation oxygen gi award pa leibana hayeng metang amadigi leblagani masi makata na hukum ama thoktriba phawba routine operation tawkhiroi hari amasum oxygen ward padagi RIMS ta routine operation tawroidaba asina miyamgi punchita sauna awaba mayoknabagi phibam lakle masi athuba matamda yengsinduna routine operation asi sang naina tawnaba RIMS authority na honafam thoi oxygen ward padagi routine operation tawraroi haibisi miyam punamakta aduki matik nungnang ningai ni hainasu pausna makata na phongdorakli Makasa tharakpoina topa maruoiba paw khara namu RIMS hospital COVID-19 positive kaya yorak padagi OPD thonglon bigi phibam da leire Bharat ki awang nongpok state singi manungda leiriba hospital singi manungda asauba hospital ama oiriba Regional Institute of Medical Science RIMS hospital asisu amane housing RIMS hospital COVID positive oiraba miyo yankhaiga manga ana layengi thabak sathaduna leiri sairasida hospital asigi ana layengi thabak mangjin thana tawriba doctor nurse amasum staff kya COVID-19 positive oiba yorakpadagi hospital asigi outpatient department OPD hangba ngamdabagi phibamda leiri hairi amasum pausi esna phangba pawgi matung inadi housing RIMS ki operation theater ward kaya amadi ortho department singbada ana layengi thabak toriba doctor nurse amadi mari lainaba staff khara COVID-19 positive oiba yorakpadagi ana layengi thabak sathabada apan bakya oirakpani hairi pausi esina hai hauju phawbi oinadi RIMS ta leidiba doctor nurse amadi paramedical staff sing ana layengi thabak ta adukki matik kathokpana mang thaduna mathau masakhangna thabak tawri adubo makhoi gi marakta COVID-19 positive oiba kya yorakpadagi mapung fan ana layengi thabak tawbada
अपन boirakpadagi OPD hangba ngamdabagi phibamda lakpani hairi amasum RIMS hospital ge hauzik oiriba phibam asida makha tana OPD hangba ngamlaroi loinana hayengdagi hauna OPD hangdanaba RIMS ki director da hospital asigi mari lenaba authority gi maikaidigi ngasi ayiba sirol pisin kiba leire hiramasi gi matana ngasi RIMS authority gi oiba mifam ama pangthoktuna khanagani hainasu tari hena pausna makhatana phongdorakli atopa paw manamo nongmada oxygen cylinder samaga kundagi hena piba ngamloi haibadigi mi painare Manipur oxygen puthokuna RIMS Jenims Raj Medicity yaun atai private hospital kayara oxygen supply tawbigi thabak sa tharibasi Manipur oxygen plant amadi AB gas ani asinani amasum adubu oxygen puthokna ba lairiba plant ani asina oxygen puthokpagi sang hantharakpadagi mathakta pankriba hospital sing asida nomugi mathau taba oxygen sing ado phanganba ngamdabagi phibamda lairi hairi amasum pauksi asina phangba pawgi matung inadi RIMS hospital da hauji covid na naraba miyoi yankhaiga manga ama layengbagi thabak sathaduna lairi anaba sing loina ma oxygen mathau tari adubu Manipur gi oxygen plant amadi AB gas anigi maikaidigi RIMS hospital nongmada oxygen cylinder samaga kundagi hena piba ngamlaroi haina ngasi RIMS ki mari leinaba authority da khangalamle hairi amasum RIMS hospital gi oinadi nongmada tangai phadana oxygen cylinder samaga kunga tare darkar oi aduna awat oxygen cylinder asi kadaidagi lauraga menkhatkadabano haibigi awab oiri hairi Mathakta pankriba oxygen plant ani asina oxygen puthokpagi sang hantharakpadagi oxygen watpagi awabasi mayoknabani hairi amasum ahanbadadi Manipur oxygen plant amadi AB gas anina nongmada oxygen D cylinder sangaga maudraga mangarom puthoktuna hospital singda oxygen supply mapung phana tawba ngamlambani hainasu pawsna palli Makasa tarakpoina topa maruiba paw khrana mu Chief Minister N Birena Luchingduna ruling gi MLA singna saruk yaduna Manipur gi Assembly constituency gi humpuda COVID care center amamam lingkhatnaba khanakhre Manipur COVID-19 gi anisuba wave ki saitheng phanglakpadagi ngarang phawbada miyoi sahumga taraga mari COVID-19 positive oikibaga loinana miyoi manga laisat asina maram oiduna laikhidre oirakliba phibam asida ngasi Chief Minister N Birena share lauduna ruling gi MLA minister singi oiba mifam ama CM secretariat pangthokre ngasigi mifam aduda Manipur gi Assembly constituency humpuda MLA sing asoba thodang lauduna COVID care center amamam hangduna COVID-19 positive oiraba miyoi sing ana layingbagi khudong saba phanganana khanari haidi amasum khananaina baduda COVID-19 positive oiraba miyoi kaya home isolation oina thambada imung kaya da khudong sadaba kya mayok narakpadagi COVID care center amamam kendra khudingda linkhatlaga ningthina layingbagi thabak sathanaba khanakhi amasum kendra khudingmakta linkhat kadawriba COVID care center sing asigi mathau taba doctor nurse paramedical staff sing Mari lainaba kendra singi MLA amadi DC singna kupna khanaraga appoint tawhanba aduga makhoigi pifam thokpa nomugi oiba khusumal sing piduna COVID care center sing ningthina run tawba haibasini masina MLA singna achauba thodang lauduna araiba sel na singba puthoktuna loinana magi kendra singda lairiba tongan ba club sangstan singnasu achauba mating panghanna ba khanakhi ngasi khana naina baduda hauzik COVID vaccine kapagi thabak sa tharagriba sidasu kendra gi MLA sing maru oiba thodang lauduna magi kendra gi manungda lairiba COVID vaccine kapa yaraba miyoi sing park sana kapagi thodang lawwa loinana cantonment zone da lairiba miyoi sing da tangai phadana miyoi bana hingbada nomugi sangdaba yadraba sinjak ke item sing phanganba aduga front line da thabak tawriba staff sing COVID-19 na naraba miyoi singi ana layengi thabak ta khumang chauksina thabak pangthoknaba madi makhoigi awat apa sing lehendanabagi matang na su khanaki hairi pauksi asina ngasi CM na share lauduna pangthokhiba mifam maduda saruk yakhiba MLA kharaga wari sanaba matamda phongdorakhibadi CM na COVID-19 ga hauzik oiriba phibam asida lebak miyamgi mihut oiriba MLA sing kari karamba thodang lawba yabagi haibigi matangda khana nainabasi matang sai Chief Minister na kendra khudimakta COVID care center amamam thamnaba madugi thodang MLA singna launaba khangalibasi mapung fana laugani hainasu phongdorakhi